China-gi Hubei province-da leiriba dam asina aikoi miyoibana saba world-da khwaidagi chawba dam amani 2,300 meters sangba story building humfuga wangba manaraba amadi 3 gorges panba dam asina China-gi khwaidagi sangba turen asibu thingduna thamlibani. Marup mayam ngasisu mayamgidamakta yamna interesting oiba video ama puduna laksari. Marup mayambu DAshil 2.0 4Ever gi anuba video asida taramna oksari. 6,000 km hen sangliba China-gi Yangtze River asina China khaktagi natana Asia da khwaidagi sangba river amani. Turen asi China-gi west thangba singlomdagi hauraklaga China-gi lam tangkhai amarom cross tawduna East China Sea da tariba turel amani. 1911 sahi asida nong yamna kanna chubadagi Yangtze River asidagi ising pathoraktuna manak nakpa sahar kaya ama ising ichaw mayokna hanki. Masigi tamthiraba flood asida miyoi lakh ani hena thawai mangki aduga miyoi lakh kaya amana awa ana kaya mayoknakhi. Tamthiraba thawdok asi thokraba chahi kungi matungda amuk hanna 1931 asida nong yamna kanna chubadagi Yangtze River asi pathoraktuna hanadaki hena sathiba mawongda flood thoklomki. Flood asina China-gi mafam kayada amang ata kaya ama thokalamki. Masigi flood asi kayamuk sathibage haiba taragadi matam adugi China government Phaobana control tawnaba upay amata leramkhide. Amang ata thokpana helamki. Rough estimate amagi matung inna masigi natural disaster asida miyoi lakh 30 hena thawai mangki. Masigi tamthiraba flood asi tungda amuk hanna thoklaklaroi hainingai leite. Adubu masidagi kannaba amata ngairaba upay hairagadi Yangtze River asigi ising sing asibu thingduna achoba dam ama saba sini. Adubu asuk chawba sangba turen asibu thingba ngamba dam saba haibasi irai laiba thabak amadi oiramkhide. 3 gorges panba dam asigi construction asi 1994 dagi horakhi. Aduga construction asida amuktada miyoi lising nifu hena thabak suramki. Sahi 18 ki matung 2011 asida dam asi fully functional oikhi. Dam asina world gi largest dam ga loina na world gi largest concrete structure su oiribani. Masigi mega structure asida 2 crore 80 lakh cubic meter concrete asi sijanakhi. Expert chingi matung innadi masigi mega project asida sijanariba concrete ching asi karigumba Switzerland gumba apikpa country asida thadaba taragadi country asi pulap oina concrete na 2 inch thana thumjinduna laikhini hairi. Masidagi hena ngaklibadi dam asida ising kayamuk store tawbage haiba taragadi store tawriba ising sing asina maram oiraga earth ki rotation asi Phaoba slow oihali hairi. Scientist singi matung inna China-gi monster 3 gorges dam asina earth ki rotation asibu 0.06 microsecond slow oihali hairi. Masi yamna pikpa aikoina khangba ngamdaba mawongda slow oirabasu dam asi khaktani aikoi miyoibana saba earth ki khongjen asibu kaihanba ngamliba posak asi. Chinese government na 3 gorges dam asibu sanaba hotnaba matamda total $32 billion kharch tokhi. Adubu Prithvi asida leiriba country sama hena makoigi total GDP asi 3 gorges dam asidagi hanthana leiribani. Dam asi khwaidagi chawba dam ga loina na khwaidagi chawba power plant amasu oiribani. Masida total 32 powerful turbine generator pali. Masina 22,500 megawatt electric power generate tawribani. Dam asigi bottom asida isingi pressure asi downstream river singda thadok khinaba heavy duty turbine sing asibu fawhalaga chathalli. Isingi pressure asina turbine asibu unghalli aduga masida paliba generator sing asigi manungdagi generator amana 700 megawatt electricity asi puthoi. Dam asina downstream floodagi ngakthokpa ngambata natana masidagi puthorakliba electricity sing asina China da imung 60 million hena mai fangalibani. Dam asigi power plant asi atopa power plant ga compare toba taragasu world gi second largest power plant asi South America da leiba Itaipu dam asida install towi. Masigi output capacity asi China gi 3 gorges dam gi power plant asigi saruk ama fawba yoba ngamloi. World gi oina top 20 largest power plant asi yengba matamda power plant mapan namadi China da leiri. 3 gorges dam asi saba haibasi China gumba country Phaobana yamna tough oina lawki.
Masigi dam asi sanaba plan asi sahi chamagi mamangdagi tawraklabani adubu Chinese civil war amadi political problem asina maram oiduna masigi plan asi delay tawduna lakhibani 1994 da finally dam asigi construction haurakpa matamda Chinese government asina criticism kaya ama mayoknakhi maramdi dam asina maram oiraga miyoi lakh taragi mayum thugaiduna atopa mafamda hongdokpa taramkhi Karigumba satellite image dagi yengba taragadi 1994 gi matamda Yangtze River asi hojik aikoina video asida uriba asigum lerami adobu masida 2300 meter sangba 180 meter wangba dam masina Yangtze River gi ising sing asi thingjinduna thamkhibani Dam asi sadrigi mamangda turen asigi apakpa asi 700 meter khaktani adubu dam asina sarba matungdagidi turen asigi apakpa asi 3600 meter fogba pakthoklamki masida hangba yaba wahangdi asuk pakpa ising asibu thingduna matau karamna masigi concrete wall sing asibu saribano haiba asini dam khakta natana ising mayayda tawba construction ama hektada ising sing adu hana thinglaga construction adu tawribani matau asumna engineer singna Yangtze River asigi mayayda nung thonjinduna turendagi hena wangna thonkalamki masidagi turelgi ising asi nakal amaronda thaidoktuna chelamki masigi nung tholaga sariba coffer dam asi fazana kanglaba matungda masida damgi wall asi haigatlibani adobu lemhoriba aroiba wall asi hainaba engineer singna turen asibu pulap thingjinba mathau taramki masidasu nung kaya thonjinduna coffer dam ama saramki aduga turengi ising sing asina saba loiraba wall ani asigi channel da fauduna chelhalamki 3 Gorges Dam gi foundation asibu hena kannabagi damakta masida spillway gate chu palamki masina karigumba dam asi full oirakpa matamda ising pathokpagi mahutta spillway gate asidagi downstream river da takhinabani flood control tawba amadi electricity puthokpa asi natana dam asi sabagi kanaba asi shipping line saba asisuni 3 Gorges Dam asida Worldgi khwaidagi chawba ship lock asi pali masina ship sing asibu lip ki matengdagi mathakta pukhatlibani 3 Gorges Dam asina kanaba kaya ama pirabasu nakal amaromdadi masina China da leiriba miyoi singda akiba amadi adumak piduna leiri international community gi matung inadi fana kanba fana chawa dam oiningba oisanu nature gi mamangdadi adumak nonjaba lakani Global warming amadi climate change asina maram oiraga nongju nungsa asi adukimatik chang naidaba hengelakli 3 Gorges Dam asigi maximum level asi 175 meter ni adubu ngasi Phaobada dam asigi isingi level asi 164 meter fawbagi record laikhrabani ngasi Phaobada punna 114 dam fail oikhibagi thodok laikhrabani haiba sing asigi manungdasu China gi achauba dam ani kaikhibagi record chu yauribani 8 August 1975 asida China gi Henan province asida leiba Benchao amadi Simatan Dam asi nong chuba henmankhibadagi isingi level asi hengalaktuna control tawba ngamdabadagi kaikhibani masina maram oiraga manak nakpa khungang kaya awana nangkhi masida sunnatana thodok asida miyoi lakh aniga lising nifu hena thawai mangkhi aduga miyoi karor ama hena mayum makai mangkhi adubu 3 Gorges Dam asidi hainingai leitana chawa dam ama oiribani karigumba dam asida thokhaningdaba thodok tholakpa taragadi aikhoigi wakhanna fau lamba fanglaroidaba khudong thiba awaba kaya ama nangadoribani marup mayam ngasigidi video asi matang sida loisilage mayam gidamakta anouba video ama muk puduna laksage